खमजरी ISTV की मणिपुरी पाव मियंग ताबिर बसिंबो तराम नोक्सरी अहनबदा मरु पाव पुंगदोंग बमदा लोंबी की निमित पालन थौरम पांगथोखरे अमदी मास्टर एग्रीमेंट की मयोक्ता नेशनल रिवोल्यूशनरी फ्रंट मणिपुर सचरिबा मणिपुर बन्ना मौसागी पुंसिदा डाउना कायबा पीखरे पाव संदोनो बिजरी लौमी सिनमी अपुन मलुमना सिंदुना इम्फाल ईस्ट की मनुंग चनबा पुंगदोंगमदा ngasi लौमी निमित थौरम पांगथोखरे थौरम मदुदा कावगी हाना दिन ओइरंबा नावरेम इबोटोन लौमी सिनमी अपुन मलुक की प्रेसिडेंट मुतुम चुरामनी अमदी पुंगदोंग बम ग्राम पंचायत की प्रधान इबोचौबुना चिंगबा मियोय क्याना सरुयाके थौरम मदुदा लौमी सिनमी अपुन मलुक की मखादा माई पागलबा येलौंगैदा गेलेरकलबा लमदम सिगी फौ मखल क्या पुथोलिबा लौमी सिंगदा खुदोलपोट पीदुना कैखुमनबा उठकी नावरेम इबोटोना थौरंगा मरीना फोंदोकिबदा भारत सरकारना हौजिक पाइखलिबा इंटीग्रेटेड फार्मिंग सिस्टम मसी हाना लम्यानबा हिजम इराबोना हौदोखरबनी मांगना मखा तारादुना मनिंग तंबा लेबाक अमा ओइना लेजरंबा मणिपुरबु खुदुम चनखिबदा यानाकिबु वफमसिंग भारत सरकारना ngasi फावबा थबक ओइना ओंथोकपा लेट्री मसिगी मतांगदा इंटरनेशनल कोर्टा वकतपगी मतम ओइरे ngasi mirol tamniba lairek singda ekhoi gi ipai pu sing masa khangan bagi mahuta miram gi oina takpi tambiduna laire haiki mutum churamrina haikibada maitai gi masing asi mapaldagi changliba mitop singna nongmo nomogi masing hengalakpana minority oirakpa yabagi formda laire hiramsida thabak tawriba mari leinaba singna yengsan bagi tangai fadaba lai haiki maitaina minus salaga sum missing handarakpa ato purup kanglup singsina missing no gi masing henkalakpa adu taragadi aikoina larik laisu haibani aikoi thang haibani aikoi nomai pai bani haiduna thingnabu ngambagi madugi pangal leiroi mioi sama leiba imung aniga mioi tara khak leiba mimung aniga lamba tauna haibase yaroi jabu wafamni missing yamdabadagi purbanchal sembagi थोदोक थोखिबदो मदुगा चममानना अखोई हजिक मिटोपना मपानदगी संगलिबा मिटोपसिंगसिने योटकदगी ngaiden leirabani सही कुमदा लिसिंग मगसमा पनिफुमा पनगी सेप्टेम्बर की तांग कुनमाथोइदा मणिपुरबु इंडियन यूनियन दा नमदुना पुनसिनबा माजर एग्रीमेंट दा सोइ तौखिबबु यारिंगदा फोंगदोक्तुना ngasi लालौलु नेशनल रिवोल्यूशनरी फ्रंट मणिपुरना चथरिबा बन असिना महौसागी पुनसिदा चाउना कायबा पीखरे बन असना मरम ओजुना खैरामन कैथेल पौना कैथेल थंगाल कैथेल सिंग मफमसिंग थोंग दुकान थोंग हांगनाखिदे पोफम फमनाखिदे अरापा अमदी अनकपदा चटकदबा गाड़ी सिंग चटनाखिदे लंबीदा मी चटपगी चांग नेमखी सरकार की लोइसंग सिंग महौसागुम मी कानाबगी चांग नेमखी मई तमफम संग सिंग थोंग हांगनाखिदे हराव कुमै पांगथोकनाखिदे इंडिया दा रिन्यूएबल एनर्जी की थाग हेंगनहनबा पाइखटपा हौख्रबा सूर्य मित्रा मणिपुर दसु थौरांग असि लखटपा ओइना मियोय कुंथ्रा दा वखलोक्सिंग पिनबा था मंगा सुब चथगदबा कोर्स अमा ngasiदगी अकामपात लेबा नेशनल इंस्टीट्यूट ऑफ इलेक्ट्रॉनिक एंड इंफॉर्मेशन टेक्नोलॉजी दा हौख्रे मणिपुर रिन्यूएबल एनर्जी डेवलपमेंट एजेंसी मनीरेदा अमदी नेशनल इंस्टीट्यूट ऑफ इलेक्ट्रॉनिक एंड इंफॉर्मेशन टेक्नोलॉजी सिंधुना पांगथोकिबा कोर्स होक्तोपगी थौरमदा मनीरेदा की डायरेक्टर एल मंगलेम नेशनल इंफॉर्मेशन सेंटर की स्टेट इंफॉर्मेशन ऑफिसर के एच राजन इंस्टीट्यूट असिगी जॉइंट डायरेक्टर टी गुनेंद्रना मरुइबा म्यूसिंग ओइना सरुक याखी मनीरेदा की डायरेक्टर एल मंगलेमना इंग्लिश सिंगनी कुनिथोय फावदा भारतदा रिन्यूएबल एनर्जी की मतेंगना मेगावाट लाख अमा पुथोकनबा पांदम थमनी हाइखी सूर्य मित्राइसी सोलर की अमदी रिन्यूएबल एनर्जी की इक्विपमेंट सिंगी अखोई मसिगु सेम साबा मसिगु मेंटेनेंस तौबा मदी मसिगी मोर स्किल से लेहल मतुंगदा आइडर मखोई सेल्फ एम्प्लॉय तौजबा नत्रगना अतोपा ऑलरेडी एस्टैब्लिश तौरबा कंपनी सिंगदा मखोई एम्प्लॉयमेंट फंगनबदमता अदुबगी वखलोन दा कोना मसि ट्रेनिंग पैकेज एबनी इंडिया की टारगेट 1 लाख मेगावाट ऑफ रिन्यूएबल एनर्जी 2022 की मनुंग दा टारगेट तौरबना सुंबा कोई टेक्निकल सपोर्ट हैंसिंग की याम सौबा कोई रिक्वायरमेंट हैबगी वखन दा कोना मसि अल्जाइमर मानथिंगसी पैलेस कंपाउंड लेबा लमयान मसंगलेंदा पांगथोखरे Trained Nurses Association of India, Manipur State Branch, Jenims Nurses Association, National Alliance for Elders People Livelihood, Resource Advocacy and Chronic Disease of India, Amadi, ARDSI Manipur Chapter Nasinuna Pangtokiba Thoram Aduda, Manipur State Social Welfare Board की Chairperson Oramba R.K. Densana, Ayush Department की Additional Director Dr. R.K. Tilotama Yauna, Tongan Ba Myoikiana Sarugaki.
Mahairoi Kyana Saruk Yaduna, Lamyan Basanglengi, Kongchat Amasu, Pangtoki. Scientific Chief Patron Dr. K. Satibalana, Jahi Yamlamatam Naganba, Tuna Kawanba Amadi, Wakal Mang Sing Basing, Lena Saki Natonaba Kanghai Singa, Tanagadavani, Haiki. Manga Suba Autonomous District Council Sandelgi, Vice Chairman Oina, Congress ki member Oina, Ait Kolathabi DC Sida Karaklaba T. Ice Joy Lamkang Bukhankre. Sangapam Nalaiba ADC Guest House upon Tokiba Mikal Aduda, Joy Lamkang Kaktana, nomination file to Ropadagi, Makukan Kibani. Vice Chairman Oina Kalaba, Joy Lamkangna, Sakotharangi Tabak Pakapada, Miamgi, Apamagi Matungina, member Singa, Puna Tabak Dominasi, Haiki. I tend to talk to the Pomloy. Nakoi Traundoiga, Puna Paminagani, Hivesi, a Hagani, Aigi, Lamda Ladiba Sotori Mamea, Amale, Aigi Praya, Aina Kara Iva Praya, I Komatabi, Pik Namayam Goina Abina, Aigi Boss, Aigi Chairman Gatanaraga, Aigi members in Gatanaraga, Tobayaba, our Pakadima, I am the Aigi level that it was again. Amaramda Autonomous District Council Sik Chairman Oina Kankraba Lukhozai Jongna ADC Chandil Nongna Sembada Kanagumba Mioi Natraga Kanglup Amategi Mayok Talaite Council Asina Peace Harmony Amadi Development da Ahenwam Yang Thamduna Taba Pekakani Haiki Hoi Maraksida District of Punbagi Kramaina Development Amasung Peace and Harmony Paihatsara Haina Tanaraga, the Gapto Vidoni, si Mayam si, the Koi district of Punbagi, Mipung Kuding Magnasu, government Guineom Imatumina Toki, Baposing si, Loina understand the cooperation is here, English Manipuri Amadi Mete Mekta Iba Lirik Taru Amadi English Londa Iba Journal Ama, Ngarang Manipur Press Club the Fongkre, Rinda Library and Preservation Foundation. Manipur's publication Togduna Fonkiba, Larix Singudi, Damudo Laistramgi, The Rhythms of Life, Thiam Dhaneshwari Devigi, Nimisi Aigini, Devanandaning Togzamgi, Footprint of Pioneer Scientists, Professor Elambam Dinamanigi, Haiwadan, Kuraizam Kiranmala Devigi, Athoibini Nangdi Amadi, Dr. Moirangthem Priyovartegi Pen Amadi, Zanel Aduna, Rajan Kumuksamna, Editor Oiba, The Muse Day. Larik Fongbaki Toromaduda. Minister A.K. Mirabai, Amzugi President Wangkem Samjai Amadi, AIR, Dibrugargi, Retired Station Director, Sawal Sem Indra Kumana, Mariba Mio Shingwina, Saruyaki. Taramduda, Minister Mirabai na, Lamdam Sige Saitagi, Mama Yamlaba, Bukai, Langai Singh, Asi Manghandana, Tamba, Tai, Haiki. Hallaba lamdam mama hoibani aduna aikoi tongan ba makun masak matau se aikoi na tongan ba format da forum da bu aikoi na photo e haraga lai ba masak sing du thongna ba kona ba aikoi loiba nai tra ba adu laba kai na ge kaya ma aikoi na lai ban su na ba lange si thana ba kona ba tongan ba pakhani tongan ba pakalon da masi tongan na aikoi release of Iba, and going director of Amadi Ama, a single Mayam Sinase, Hena Manipuri, a single Pay and Data, and with Hanabali Masakama, Vivi Young. National Highway 37 gi Barak Thongasi Tha Fana Chatpangamdre Haibasi Manipur Sarkana Kangjin Dababu Manipur Drivers Welfare Association na Nungaitaba Fongdragli National Highway Amadalegadaba Magun Sin Ngakna Thamba Fai Haina Kangalagli Deputy CM Chu Oriba Home Minister na Highway Anima Get Masing Hantale Nyongi Wangmada Sel Loba Yarabadi Paupiro Haikibalo Bladebasu Nahongna na Sel Lobu Tabak Zatragle Asigumba si Togdanaba Mailena Basinda Mari Lenda Basinda Apil Torogli Traffic Police ki uniform di set pa best di thetaba personal kharna lambi da khamlaga sel lawriba kangbu asina karama kangbu no haibadu Mari Lenda Basingna thidopiu gari khamdringa da traffic kanguna gari da chongkhatpagi thabak tobiganu misibina thokpa thodok leikrabani driver singbu lan uhonaba honabiganu hairi Saulisingamuga Samapan Nifunipan gi September gi tang kunmathoida Manipur kalhongna ba lamyan bahizam irabon na silubagi matamdugi sarkarna fanabu honarakpadagi lalobu oikiba numit puning sengjuna ngasi Joint Committee for Birthplace of Jananata irabon na sinduna Bishum Thong inamni kaida lamtu sengkre
lamyan me irabot ki pongna famda khinkiba maki mitam gi akoiba amasung lambi gi nak yesing lekai gi maira paibi club amasung atei lupsingna saruk yaduna sit chengki Tharanga mari lena committee gi chairman Dr. M Narana Phungdo kibada lamyan ba irabona mirot oijuna lal hobodagi mai pakiba iho adubu ngasige mirolna ningsing dabi yadraba nimit oibodagi mahangna mirot oikiba nimit asibu ningsing bani haiki Nasigi numit ase mahangna Manipur kan kiba numit aban iraboti underground changi masigi toy masung magi andalon di mai pa hui maram maduna parampara dagi sahi ke adagi laiba sing masung tamgi apun basatam Manipur Hydra sanale ba ina khangnariba lamdam masigi territorial integrity mana protectorami Manipur ya pun basatam ngami itihas ki akak nabat tangka kase masi miam da khangan janing duna imai bel club ki punamak haura ga ngasi social wasi hogjabane The Great India Blood Pressure BP campaign ki saruk ama oina Manipur da su Janims da campaign asi hodokre Cardiological Society of India gi migyang makhada Janims amadi Manipur Heart Care Society anina puna sinduna pangtokpa campaign hodokpa gi thoram aduda Heart Care Society gi Secretary Dr. T.S. Rajendra Janims ki Director Dr. Devan Laishram yauna Nurse amadi Dr. Kyanas Rogyaki Director Dr. Devan Haikibada BP Wangba Asina tongan ba lena makhal kya pohanabagi machak oi BP hanta naba upaidi thum yamna chadaba amadi haksang sajal tawba si yamna tangai phade haiki September ki tang ma toya se prithvi ki waina world ki waina kogi bharat ki bakun sinba thuna blood pressure kon ba si wangi hai ba khangna ba jab khangna ba namit amma waina masi esi ara khomni kudima BPC ole haraga masina wangi hai ba to pele ko thunjaba numini Dr. T.S. Rajendrana BP Wangbana haksangda kari amangba ohenbage amadi matau karamna BP wanghalloidabagi habadu miyamda paksana khanganaba campaign asi pangthokpani haiki चाव तक पता तुम काहे चादबा वही अपने चाबा लेके कोई थाव तुम मरे माव को सिंजे चादबा फिजिकल एक्सरसाइज नोबुदे यामना कुखाय मते एक्सरसाइज तो बीबा हाइवे सिनोसिना बीपी अमदि मसिक मरे लेना बलेना बिकी का कोन बदमते पागे दुबा करिबा लैने न खा बदि मतम चाना मरे नो तक तो ले बिरगा युंगला मतो अगर लै बीबा मसिना खर मकेजी मसाजी सिगन को नाकन बसिदि खर माकन Numit mangani sathagadaba photo art exhibition ama ngarang khurai lari ibol bekai dreiba Soul Studio da hangdokre Art Foundation Trust na sinuna hogdokiba exhibition aduda saknai raba filmmaker Dr. Makhonmani Mongsawa JN Manipuri Dance Academy Imphal gi director L Upendra Singh amasung Sahitya Academy awardee Raghu Lesang Themna maruiba miyosing oina sarugyaki Thawanga mari lenana L Upendra na haikibada Manipur gi naha oiriba photographer mayam punsilaga trust ama semlaga Photo exhibition ama sinba haibasi yamna chakthok taningai ni matam amada photo kapa hiba miyoi masing yamdrabasu hawriti marang kaina leire India gi atopa mafam singda leiriba art ki lamda photo kaplu miyoi singa sangdamnabada thoina tadre haiki Art Foundation Trust ki members singa number photo sing miyamda utki Myanmar gi mandle da leiriba maitei singna Manipur ga mari lenanaba lairi kaya mating pibirangnaba lamda masigi miyangi pungning singsilagli English ngani tarani thoigi July gi tang kunma thoida manle gi aung mai tha san township da maitegi library ama hangdoki library asida tongan ba mioi kyana leptana lairi kya mateng pangnarakli library asida lairi khaktana tana maitegi culture gamai lena polam gyasu biduna thamli Handang Manipur Assembly na yelhomi kananaba bill ahum August ki tang kuntra mathuda pass tawki matungda bill adubu yadingdi haiduna so sampurda khongjang sangchin bada miyamna yummai thabada mioi ani sekiba miyam gi irang yengba lakpada mioi ama gari accident da laikidaba amadi nomai kapada mioi manga sikiba thodok adugi matungda sangkliba khongjang gi manung channa ngasi moreda mioi kyana santi gi khongchat ama chatkre pamdaba thodok thoktanaba police na ngak sanbagi thabak lokhatki Mantle yauna Myanmar da khundariba maitei singi jahi kya gi mamangdagi mangduna lakpa Manipur gi nupi singi haithoi singthoiba uningbagi manglan mangphong hanba oina Manipur gi nupi football team Mandle da Myanmar gi team ga football exhibition match ama sanana bagi ayaba Union Sports Minister Savarwal Sonuwal na pirakle hari wafamasi thasi gi tang tara tarukta mioi marina saba Indo Myanmar Fraternal Alliance ki musing da pirakhivani
Alliance asigi petrol members oiriba ex MLA DS Bisorjana phongdokibada India ki mohot simjuna sanagadoriba team adu Manipur gi nupi khaktana saba team oigani masina India ga Myanmar ga leinariba mari hena naksina hanbada natana joina takraba maite singi marakta toina unanaba amasung pau phogdok phogjen tawbada hena mateng ohelagani Alliance asna mamangda Honakibada Union Ministry ge ayaba pirakrabasu state government na pekhapham thoba thabak matam chana pekhat hawdabadagi football match sanaba phangkidabani handakti Union Minister nasu hakchina lobana amadi mak masa su football exhibition adu yengba chatpada yawgani habigi thajaba pirakpana soidana maki sanaragani habigi thajaba laire haiki Myanmar ga laineriba mari akogi sagat ningba amuti akogi Manipur ga hena phahaningba mari sembo oina exhibition me sama oina akogi Manipur dagi player me amsi pure har kanda India gi akogi All India Football Federation asu ayabo pikraba matung ina akogi through da tawgani habasi mahangna akoida thambire sigi damakta jo akona su mahabu thagat charami do lolona akogi Manipur gi nupi football sanaroi sing sejda akoina piningba message akogi damakta akogi hawalagliba akogi naharon sing sinasu honari aduga afaba hena player puthukpa mafam oiriba akogi Manipur haibasi akoina hena afaba puthokpa ngamgani haibagi thajaba birambaga lonena mahagna su akoida hena akogi lariba infrastructure sing lariba village level da akogi lariba tongan ba block level da sembigani haibagi tongan ba birakpasu lay Manipur gi salary singi haithoi singthoiba Union Minister na khangduna block amadi village level da sports infrastructure semgana ba taksin kibdasu ayaba pirakre Imphal iski oina thongzu kendra gi manung chanba akampata multi sports complex ama semgulagani madugidamak mafam yangsenba amadi sem sabagi thabak pakhatpa hore maikai asigi masing yamlaba salary singi tungi laibok lepkadaba project ase pakhatna bhonabada aigi migi yengdana myamna thabakto onthokna bhonabada mateng pangbiu maram sadana ayapan piba tobigenu haina appeal sitauki Imphal East ki manungda akoina kampata sajaji haiba matamda kariguma pirakpa matamda saba horokpa matamda koilamdam asigi leriba isini naw aduga any kind of the koi leriba amagi thinadana leriba angang sing jigidamakta koi magi future akogi magi damakta pamjaba adugi matik pamjana sanajariba angang sing jigi yengaga ayetpa apanba pibidana akogi tongan suggestion pinning bana tragana akogi kanagumba na hiding ba karigumba lairagasu punna tanaminera kanda khabarte he option ba natragana amade he isan madu tawbidana ba aina koi thungju kendragi praja singda ai haijari na Nimit tarani gi oiba assistant yoga teachers camp ngasidagi UK road laiba Mayol complex iroi semba jingjil da hokre Bharat Swabhiman Trust amadi Patanjali Yoga Samiti Manipur na sinkiba thoram aduda retired DGP Y Joykumar Samiti gi Raja Prabhari TS Nilakumar amadi Directorate of Ayush ki State Ayush Officer A Gunesu Saramana thorama pusing oiki thoram duda nupa amadi nupi chahumromna sarujaki Resource person kya na takpi tambigadori ba camp asigi matangda TS Nilakumar na yogi gyan hena pinaba camp asi pangthopani haiki yoga training camp masi ekhoi bharat ka hoje yoga tami basi certificate course jaw de tabi bi yaro habagi amal avrina hoje bharat Swabhiman Trust Patan Yoga Samiti Haridwana hoje state kurim ki yoga teachers law na ba scheme ma pangthoi adugi scheme du Manipur implement tawna ba point thong to District Football Association Bisnupur na sinduna Bisnupur Mini Stadium da chathariba Second Ice Bisak Memorial First Division Football League ke ngarang sanakiba match da BFA amadi LYVO goal amamam sanaduna draw sakre Mapan Suba and Balananda Memorial Second Division Football League ki sanakiba match da Idea Club Sunusify amadi Seva Naral Sena goal amamam sanaduna draw sakki Manga Suba di Masbi Kawi Memorial Super Division Football League ki sanakibada FC Moirangna YADA Kangsubi Mapalbu goal taruk sinoda maitiba pikre Hojul islakpada mariba pau amuhana Pungdong bangda lomigi nimit palan thoram pangthokre amadi Maza Agreement ki mayokda National Revolutionary Front Manipur na sathariba Manipur banna mohsagi pusida jauna kaiba pikre Hojigidi ISTV ki pau miem tabiru busimbu amukana kurumjari